Sifong Tongan Tongan Manipuri Sifong Sing Amasum Tokiba Taudoa Tok Sing Digi Maru E Pau Sing Kongasaraga Manipur Top Senel Gimeki Gimiam the Tamzagi Ahanbada Ahanba Peski Scrutiny Pangtokre Impal East Nifuganipan West Yankagataruk Bisnupura Kunganitoy Kangpopida Taraganipan Chuzampura Kuntragamanga Made Boy Yakre Taraganitoy Shuba Manipur Legislative Assembly की February कुन गतरे पांगथोक कदरिबा अहानबा फेस केमिकल द मेरेप से पिछलखी बसिंग मडी लेनबा डिस्ट्रिक्ट इलेक्शन ऑफिशियल सिंग स्क्रूटिनी पांगथोकतुना कुपने यंगसिनख्रे मेरेप से लाउथोकपगी मतम February 13 गी मतुंग डिस्ट्रिक्ट सिंग असिदा मियोय क्याना मेरेप ओइगदगी हाइबदु चपचाना खंगमगमनगनी ngasi phawbagi oina Imphal East ta mirep oinanaba nomination file torokhiba miyoy singi affidavit ta asoiba yaudabana miyoy nifuga manga mirep oibigi ayaba pikre madudana tana Imphal West ki mirep yankhai ge taruk Bisnupur district ki mirep kungani thoi kangpokpi gi taragani pa Chusambu district ki kuntraga manga mirep oibagi ayaba pikre hainasu pausna makhatana su phungdorakli atopa pawmana Union Budget 2022 awang nong pokta ihen mamiyeng thamba budget ni Himanta Biswa Bharatiya Janata Party BJP Manipur Pradesh na sinduna Union Finance Minister Nirmala Sitharam na puthokhiba Union Budget 2022 gi matangda intellectual meet ama Imphal Hotel gi sangai hall ngasi pangthoktuna kupna khananai nakre thoram maduda Assam gi Chief Minister Himanta Biswa Sharma Union Cabinet Minister Forest and Environment Bhupendra Yadav Social and Empowerment gi State Minister Manipur gi election co-in-charge Pratima Bomik Assam gi Minister Ashok Singhal Manipur gi election in-charge Samit Patra amadi BJP State President A Sardana Dais ki leiting oiki Kendra kayadagi saknairaba kyana saruk yaki thoram madura wa ngangladuna Assam gi Chief Minister North East Democratic Alliance neda gi chairman oiriba Himanta Biswa hai Union Budget 2022 asi awang nong pokta ihan mamiyeng sangba budget ni masina North East ki miyamna yamna kana pangadaba budget ama oiri handaki Union Budget asi tamthiraba laina laiset COVID pandemic ki waraba lebak miyam gi damak yenglaga sema budget ama oiri Manipur State asigi oinadi mamangiga yengnarubada sada kuntraga mangagi sangda hengatpa budget ama oiri capital project sing semgatnabigi oina hanadagi senphamsu hengatli North East State singi senthungi phibam sothana maromdom lepsaba ngamdana lairi amasum Union Budget na kanaba pigadori basi lambi thong human resource education infrastructure amasum economy power amadi hiram kyadani haibu wafam kaya thamki hainasu pausna makhatana su phungdorakli makhasa tharak poina topa paw mana yumda nomai kapsinduna ki halamle wakat mifam chathakre police na case lokhatkre election ga mari lainaba oiramgani singnaba mawng irilbung police station konba sanam sandrok bamo laikai de lebi yumamada ngasi sakhangdaba singna nomai round mari kapsilamle thaudo si haukiba ihing nongai matung pung amaga minute 15 tabda laikai sida leiba sanglakpam angau sai yangkhai ga mapan apok palai khidraba S.H. Iboton Koba amagi yum thukibani thaudok thopam digi phangbo pawda sanglakpam angau hairiba misa asi brahman ama oina sak thongba satpa miyoini madugi mathakta haujik mark National People Party NPP gi worker oibani hairi sakhangdaba sing aduna gate gi yum tamna nongmai maru mari kapsilamani thaudo adura gate amadi garage ta khamduna thamba Chevrolet bit car MN 5A 8135 ki sakar nongmai maru ani uhum rom palamki mafam adura kapthokraba 9mm gi pistol tokning ahum taduna leramki loinana bit car adugi tire da maru ama panduna leramki hairi thaudo adugi pauta abadigi irilbungi police ki personnel sing laktuna yengsin kibaga loinana FIR ama lokhatuna thijinba hokre hainasu pausna palakli atopa paw manamo thongju kendra da mirep se fawa thagat pahitaba congress ki mirep yaurambasi ikaijai bisorjit Lakliba Mikhala Sigamari Lainana nomination file Tawada Thongju A Sida Congress ki mirip oiriba ama Chechang Sudana Thazilambasi A Kendra Sigi mirip ni minister ni khalubada ithanta ikaiba pui haina minister soiriba Kendra Sigi BJP ki mirip oiriba Thongam Bisorjana phungdokre ngasi Bisorjana Mikhal gi scrutiny tawba loiraba matung tholakpara permission hangkiba wangi pakhom piraduna hai nomination file tawbaduda Congress ki mirep singi marakta Chechang sudaba mathong hangdaba kya yauribasi takpinaba Congress ki lusingba amata leitrabra haina hangladuna ngasi gi scrutiny mirep khudimakna nomination file toraba matungda Thongju AC ki oina satakre adubu masida Thongju AC ki oina nomination paper thajinbada masigi format sing CEO na mamangna pithokpa ngaktani adubu nomination
serial number 1 dagina 4 fawbigi oina kendra sigi congress ki mirep niken gi nomination paper tarukta affidavit submit tarakpada maru oiba yawgadaba amata yawrakhide maduda mahaki CA du reject tawna bu honabada aina khamkhibani masina takpadi congress party mamangna su yamna mathong zadaba thabak tawba party ni haibisini khangdaitaba party gi candidate sing takpinaba akhang hai amata leitrabra haina hangnaduna asigumba mirep ama thongju esidi yawbusi ikaijai haina su phungdokhiyari yamna sathiba paw mana Iran da Nupa mana masagi loinabi mangak kaktuna hatlaga Lambida puthorakpadigi miyamna akanba ihau sangsinkhre hairi atopa Nupa amaga yumbanabigi aronba mari leinarami haiba maralda Iran gi Nupa mana maki sai taragatare khakta ngairiba nupibu mangak kaktuna hatlaba matungda lambi sorokta puthoktuna miyamna utkibagi video ama viral oirakpadigi Iran gi miyam thamoi kaikibaga loinana akanbi ihau sangsilakhre Iran gi kha thangba sar abazat leiba mona haidari chai taragatari kaubi mauna adu maki mapu roiba masum mapu roibigi masin manaw singna manga kaktuna hatkibani haina police na singnaba phungdokhi thaudo sigi matangda Iran police na red sataduna miyu ani fagat pangamkhi makoi singdo lolambadagi police red sataduna fagatkhibani haidi Iran gi official news agency Iran na paudamkhi masagi nupibu manga kaktuna hatkibagi paw du Iran gi women's affairs ki vice president inse khazari na khanglakpadagi khudakti oiba thaurang paikhatnaba parliament ta taksinkhre asigumba atangba makhal gi thaudok sing asi matungda amuk hana thuandanaba pandamda mari leinaba authority singna miyamde awareness pigadabani haina sumangna taksinki masagi nupibu thangna kaktuna hatkiba adugi matangda Iran gi pauksi sing amasum social media platform singda asawba kayamarum phungdoknarakhi haujuk leiriba Iran gi constitution da yawriba social amasum legal ga mari leinaba provision sing semdokadabani hainasu launnarakli miyoiba mabu manga kaktuna hatlaba matungna masagi mapuroibana lambi lamjauda puthorakpada mapuroiba aduna masada chakthokchaba phawaliba ain asi malem gi karamba mafamda satnabagi hainasu social media platform singda hangnarakli asigumba awaba amasung khwaidigi lebak thiba thawong asi miyamna matau karamna yagadoribino hangnaduna nupi hatpagi thawong matungda amu ana sathandana ba miyamna akan mathabak khudaktagi lokharkadabani hainasu phongdorakhi sangnai rabi nupi film maker tamine melanina Instagram da phongdorakhiba amada pangbaga loinana khwaidigi fataba mapuroiba magi victim oikhrabi maunaha haidari gi mafamna miyamna ngak nongadabani Iran gi miyamna handaki crime sigi daita khudima puminaduna haujuk leiriba law sing semdokpigadabani so haiki domestic violence tagi nupi singbu ngakthoknabagi dama Iran gi ain sing reform tawgadabani nupi singna yumbanba yabagi sapsaba matam ama suleba adugi ain gi matungina lepkadabani haiki haujimaki oinadi masagi sei taragomdoi surabi nupi macha sing leba aduda yumbanba yabagi right piribani Iran gi media ra phongdokhiba matung ina leikidrabi mauna haidari asi luhonglakhiba matamna masagi sei taragani thoi kakta ngairibi ama oikhi mangna sei ahum kakta ngairibi masanupa ama thamlammi haini hainisu pausna phongdorakli loisilakpoina to papawana naha oiriba covid patient singda natona kapnaba spray puthoklakhre hairi COVID-19 gi adult patient singbu layengna bagi dabu natona kapnaba spray ama India ra puthoklakhre madu Mumbai da base tawba Grandmark Pharmaceutical Drugs Controller General of India dagi manufacturing amasu marketing gi ayaba fanglaba matungda launch torakpani hainasu pausna phungdorakli Fabrics haina khangnaba nasal spray adugi sangyeng tawbigi data masak khanglaba medical gi journal amada phonggadaba watli adubu potho adu European Union dagi CE mark ama phangduna European Union gi lebak sida yonba yaragani hai hainasu pausna makhatana phong Lakliba April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pakpa ngamnaba vector tutorials imphalna online crash course classes 6 amasum 9 haujagadori February tarik 19 haujagadaba course asi nimit nifuga manga supna pangthoksagani internet facility leba mafam ama hektadagi yawba yaba course asida yawbi hauduna Navodaya da admission fanghobagi khudong sabasi lobi hau loina tutorials asina class 10 bosem gi regular foundation course su February 19 haujagani akupa marol gi damak pizariba contact details sing asida paw fobiyu